ꯑꯁꯨꯝꯅ ꯂꯣꯌꯥ ꯑꯃꯗꯤ ꯂꯩꯁꯦꯝꯕꯤꯁꯨ ꯋꯥꯔꯤ ꯀꯨꯞꯅ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯂꯩꯁꯦꯝꯕꯤꯕꯨ ꯒ꯭ꯌꯥꯟ ꯇꯥꯅꯅꯕ ꯍꯥꯏꯕꯤꯔꯦ꯫ ꯂꯩꯁꯦꯝꯕꯤꯁꯨ ꯊꯥ ꯂꯦꯞꯄ ꯃꯇꯝ ꯑꯣꯏꯕꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯏꯅꯧ ꯅꯧꯊꯣꯛꯄ ꯑꯣꯏꯕꯒ ꯃꯄꯨꯛꯅꯤꯡꯁꯨ ꯅꯨꯡꯁꯤꯔꯛꯏ꯫ ꯋꯥꯈꯜꯗꯨ ꯃꯍꯥꯛ ꯂꯣꯌꯥꯗ ꯑꯣꯟꯁꯤꯟꯕꯅ ꯐꯔꯅꯤ ꯈꯜꯂꯛꯂꯤ꯫ ꯂꯩꯁꯦꯝꯕꯤꯁꯨ ꯊꯥꯅꯤꯜꯗ ꯑꯃꯨꯛꯇꯪ ꯂꯥꯜꯂꯦ ꯍꯥꯏꯖꯗꯨꯅ ꯃꯥꯅ ꯇꯧꯖꯈꯤꯕ ꯈꯨꯗꯤꯡꯃꯛ ꯀꯣꯛꯄꯤꯅꯕ ꯂꯣꯌꯥꯗ ꯍꯥꯏꯔꯤ ꯊꯥꯅꯤꯜꯒ ꯎꯅꯅꯕ꯫ ꯂꯣꯌꯥꯅ ꯑꯍꯣꯏ ꯐꯔꯦ, ꯅꯪꯅ ꯑꯗꯨꯝꯅ ꯈꯜꯂꯕꯗꯤ ꯅꯪꯅ ꯁꯤꯗ ꯂꯩꯔꯤꯕꯁꯦ ꯑꯔꯣꯟꯕ ꯑꯣꯏꯅ ꯂꯩꯕ ꯅꯠꯇꯦ꯫ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯄꯨꯝꯅꯃꯛ ꯈꯪꯉꯤ꯫ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯅ ꯅꯪꯕꯨ ꯃꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕꯗ ꯑꯌꯦꯠꯄ ꯑꯝꯇ ꯄꯤꯔꯛꯑꯣꯏ꯫ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯤ꯫ ꯑꯗꯨꯗ ꯂꯣꯌꯥ, ꯑꯩ ꯇꯥꯃꯣ ꯊꯥꯅꯤꯜꯒ ꯑꯝꯇꯪ ꯆꯪꯊꯣꯛꯅꯅꯕ ꯁꯤꯟꯕꯤꯌꯨ꯫ ꯀꯩꯁꯨꯝ ꯋꯥꯒꯅꯨ, ꯊꯥꯅꯤꯜ ꯁꯣꯏꯗꯅ ꯍꯣꯔꯦꯟ ꯂꯥꯛꯀꯅꯤ ꯃꯐꯝꯁꯤꯗ꯫ ꯂꯩꯁꯦꯝꯕꯤ ꯍꯧꯖꯤꯛꯇꯤ ꯃꯄꯨꯡꯅꯤꯡ ꯑꯣꯜꯂꯤ꯫ ꯑꯗꯣ ꯏꯕꯥꯅꯤꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯗꯣꯏꯅꯣ? ꯂꯣꯌꯥ ꯅꯣꯛꯂꯒ ꯑꯄꯪꯕꯤ, ꯑꯩꯅ ꯅꯪꯕꯨ ꯃꯐꯝꯁꯤꯗ ꯊꯝꯂꯤꯕꯁꯦ ꯐꯥꯕ ꯅꯠꯇꯤꯌꯦ꯫ ꯏꯕꯥꯅꯤꯒꯤ ꯋꯥꯔꯤꯁꯦ ꯁꯝꯖꯤꯟꯅꯅꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯏꯕꯥꯅꯤ ꯌꯨꯝꯗ ꯍꯜꯂꯗꯕꯅꯤ꯫ ꯏꯃꯥꯗꯁꯨ ꯄꯥꯎ ꯄꯤꯈ꯭ꯔꯕꯅꯤ꯫ ꯂꯩꯁꯦꯝꯕꯤ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯃꯄꯤ ꯏꯔꯥ ꯆꯦꯅ ꯂꯣꯌꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ꯫ ꯂꯣꯌꯥ ꯂꯩꯁꯦꯝꯕꯤ ꯋꯥꯈꯜ ꯇꯥꯔꯦ꯫ ꯑꯐꯕ ꯈꯟꯕ ꯉꯝꯂꯦ ꯈꯟꯕꯗ ꯊꯃꯣꯏꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯍꯔꯥꯎꯖꯕ ꯐꯥꯎꯖꯩ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯨ ꯊꯥꯅꯤꯜ ꯑꯃꯗꯤ ꯏꯅꯨꯡꯉꯥꯟꯕꯤ ꯂꯣꯌꯥ ꯍꯣꯏꯅ ꯂꯩꯔꯤꯕ ꯍꯣꯇꯦꯜꯗꯨꯗ ꯂꯥꯛꯏ꯫ ꯊꯥꯅꯤꯜꯅ ꯍꯥꯏꯕ ꯃꯇꯨꯡ ꯏꯟꯅ ꯏꯅꯨꯡꯉꯥꯟꯕꯤ ꯃꯁꯥꯅ ꯌꯥꯅ ꯊꯥꯅꯤꯜꯒꯤ ꯃꯇꯨꯡ ꯏꯜꯂꯒꯦ ꯈꯜꯂꯤ꯫ ꯂꯣꯌꯥ, ꯂꯩꯁꯦꯝꯕꯤ, ꯊꯥꯅꯤꯜ, ꯏꯅꯨꯡꯉꯥꯟꯕꯤ ꯃꯈꯣꯏ ꯃꯔꯤ ꯀꯥꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯂꯣꯌꯥꯅ ꯂꯩꯁꯦꯝꯕꯤꯅ ꯁꯥꯏꯜ ꯇꯧꯔꯕ ꯆꯦꯗꯨ ꯊꯥꯅꯤꯜꯗ ꯄꯤꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯇꯥꯎ, ꯃꯇꯝ ꯈꯔ ꯄꯥꯎ ꯐꯥꯎꯅꯍꯧꯗꯕꯗꯒꯤ ꯂꯥꯟꯅ ꯈꯟꯅꯈ꯭ꯔꯦ꯫ ꯉꯁꯤꯗꯒꯤ ꯏꯇꯥꯎꯒꯤ ꯄꯨꯟꯁꯤꯁꯨ ꯑꯍꯥꯎꯕ ꯃꯊꯦꯜ ꯑꯃꯇꯪꯕꯒꯨꯝ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯑꯣꯏꯌꯨꯀꯣ꯫ ꯊꯥꯅꯤꯜ ꯑꯃꯗꯤ ꯏꯅꯨꯡꯉꯥꯟꯕꯤ ꯍꯥꯏꯐꯦꯠ ꯌꯦꯡꯅꯔꯒ ꯅꯣꯛꯏ꯫ ꯂꯩꯁꯦꯝꯕꯤꯁꯨ ꯊꯥꯅꯤꯜꯗ ꯍꯥꯏꯒꯦ ꯈꯜꯂꯝꯕ ꯋꯥꯍꯩꯁꯤꯡꯗꯨ ꯃꯆꯤꯟꯗ ꯍꯥꯏꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯂꯣꯌꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯔꯁꯅꯨ ꯈꯟꯖꯔꯤ꯫ ꯑꯁꯨꯝꯅ ꯆꯦ ꯑꯗꯨ ꯄꯨꯗꯨꯅ ꯊꯥꯅꯤꯜ ꯑꯃꯗꯤ ꯏꯅꯨꯡꯉꯥꯟꯕꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ꯫ ꯂꯤꯛꯂꯥ ꯄꯨꯡ ꯌꯦꯡꯅ ꯌꯦꯡꯅ ꯃꯆꯥꯕꯨ ꯉꯥꯏꯔꯤ꯫ ꯃꯇꯝꯗꯨ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯇꯧꯔꯦ꯫ ꯄꯨꯡ 5 ꯇꯥꯔꯦ꯫ ꯐꯣꯟꯗꯨ ꯑꯃꯨꯛ ꯊꯥꯅꯤꯜꯗ ꯇꯧꯏ꯫ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯛꯇꯦ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯏ, ꯄꯥꯏꯈꯠꯂꯛꯇꯦ꯫ ꯂꯤꯛꯂꯥ ꯃꯁꯥꯗꯨ ꯄꯥꯈꯠꯄꯁꯨ ꯐꯥꯎꯔꯤ꯫ ꯇꯁꯦꯡꯅ ꯋꯥꯈꯜꯗꯨ ꯑꯃꯔꯣꯝꯗ ꯄꯨꯈꯤꯗꯨꯅ ꯑꯋꯥꯕ ꯑꯣꯜꯂꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨ ꯀꯧꯔꯗꯨꯅ ꯃꯊꯛꯇ ꯀꯥꯈꯠꯂꯤ꯫ ꯁꯅꯥꯊꯣꯏ, ꯇꯥꯕ꯭ꯔꯣ ꯅꯪꯕꯣ? ꯁꯅꯥꯊꯣꯏꯁꯨ ꯍꯥꯊꯨ ꯍꯥꯊꯨ ꯀꯨꯝꯊꯔꯛꯏ꯫ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ? ꯑꯗꯨ ꯀꯟꯅ ꯀꯧꯔꯤꯗꯨꯕꯣ? ꯑꯍꯥꯏ, ꯑꯗꯨꯒꯤ ꯅꯠꯇꯦ꯫ ꯅꯥꯕꯨꯡꯗꯣ ꯐꯣꯟ ꯇꯧꯕꯁꯨ ꯄꯥꯏꯗꯦꯅꯦ꯫ ꯌꯨꯝꯗ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕꯅꯦ꯫ ꯑꯁ, ꯑꯩꯗꯤ ꯏꯄꯥ ꯄꯥꯈꯠꯂꯨꯔꯦ꯫ ꯇꯥꯃꯣꯗꯤ ꯍꯜꯂꯛꯑꯦ ꯍꯥꯏꯔꯛꯄꯅꯦ꯫ ꯍꯦꯟꯖꯥꯡ ꯊꯣꯡꯉꯕ꯭ꯔꯥꯅ ꯍꯪꯉꯝꯕꯅꯦ ꯑꯩꯉꯣꯟꯗ꯫ ꯑꯦ, ꯑꯗꯨꯒ ꯑꯩꯉꯣꯟꯗꯅ ꯀꯩꯝꯇ ꯍꯥꯏꯔꯛꯇꯕ? ꯑꯍꯣ, ꯏꯃꯥꯗ ꯁꯔꯄ꯭ꯔꯥꯏꯖ ꯎꯠꯀꯦ ꯈꯜꯂꯝꯕꯁꯨ ꯀꯅꯥꯅ ꯈꯪꯕꯅꯣ? ꯁꯔꯄ꯭ꯔꯥꯏꯖꯀꯅꯦ ꯄꯥꯝꯖꯗ꯭ꯔꯦ꯫ ꯀꯣꯛ ꯉꯥꯎꯔꯦ ꯑꯩ꯫ ꯉꯥꯎꯔꯨꯅꯨ ꯉꯥꯎꯔꯨꯅꯨ, ꯍꯦꯟꯖꯥꯡꯁꯨꯅꯦ ꯃꯥꯅ ꯂꯩꯔꯛꯑꯒꯦ, ꯆꯥꯛ ꯊꯥꯡꯒꯠꯂꯝꯃꯣ ꯍꯥꯏꯔꯛꯄꯅꯦ꯫ ꯐꯩ, ꯃꯥꯅꯦ ꯂꯥꯛꯇ ꯂꯥꯛꯈꯤꯁꯅꯨ ꯈꯪꯅꯤ꯫ ꯑꯍꯣ, ꯌꯥꯔꯦ ꯌꯥꯔꯦ, ꯍꯣꯔꯦꯟꯅ ꯏꯆꯥꯇꯅꯤ ꯍꯥꯏꯔꯛꯑꯅꯤ꯫ ꯈꯪꯖꯔꯦꯀꯣ, ꯇꯣꯛꯑꯣ꯫ ꯌꯥꯔꯦ ꯌꯥꯔꯦ ꯍꯩꯄꯥ, ꯏꯅꯦꯝꯕꯣ ꯌꯥꯔꯦ ꯂꯦꯞꯄꯣ ꯅꯪꯁꯨ꯫ ꯆꯥꯛ ꯊꯥꯒꯠꯂꯕ꯭ꯔꯥ ꯅꯪꯕꯣ? ꯉꯁꯥꯏꯅ ꯂꯣꯏꯔꯕꯅꯦ꯫ ꯍꯦꯟꯖꯥꯡ ꯊꯣꯡꯗꯧꯇ ꯉꯥꯏꯔꯕꯅꯦ꯫ ꯍꯦꯟꯖꯥꯡꯗꯨꯗꯤ ꯇꯥꯃꯣ ꯂꯥꯛꯑꯒ ꯃꯔꯥꯏ ꯊꯣꯡꯖꯔꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯅꯥꯕꯨꯡꯗꯣ ꯋꯥꯅ ꯍꯜꯂꯛꯂꯅꯤ꯫ ꯆꯠꯂꯣ, ꯏꯁꯤꯡꯒ ꯁꯥꯍꯟꯕꯤꯔꯨꯆꯣ, ꯏꯔꯨ ꯃꯥꯏꯊꯖꯅꯕ꯫ ꯍꯩꯃꯥ, ꯑꯩꯗꯤ ꯀꯥꯎꯕꯨ ꯀꯥꯎꯏꯅꯦ꯫ ꯑꯗꯨ ꯍꯥꯏꯗꯨꯅ ꯁꯅꯥꯊꯣꯏꯁꯨ ꯏꯁꯤꯡ ꯂꯨꯝꯕ ꯆꯪꯈ꯭ꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯣꯡꯗꯨ ꯊꯤꯜꯂꯛꯏ꯫ ꯂꯤꯛꯂꯥ ꯄꯥꯈꯠꯄꯣꯏ ꯀꯔꯤꯕꯣꯏ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯡ ꯍꯥꯡꯇꯣꯛꯄ ꯊꯣꯛꯂꯛꯏ꯫ ꯂꯤꯛꯂꯥꯅ ꯊꯣꯡꯗꯨ ꯍꯥꯡꯇꯣꯛꯄꯒ ꯊꯥꯅꯤꯜ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯇꯥꯔꯨꯝ ꯇꯥꯔꯨꯝꯒ ꯇꯧꯕꯗꯨꯗ ꯀꯅꯥꯗꯁꯨ ꯍꯟꯅ ꯌꯦꯡꯂꯨꯗ꯭ꯔꯦ꯫ ꯏꯆꯥ ꯂꯥꯛꯑꯦꯗꯅ, ꯏꯃꯥ ꯅꯪ ꯍꯜꯂꯛꯄ ꯉꯥꯏꯔꯤꯅꯤ, ꯂꯥꯛꯑꯣ ꯂꯥꯛꯑꯣ꯫ ꯊꯥꯅꯤꯜ ꯇꯞꯅ, ꯏꯃꯥ ꯉꯥꯏꯈꯣ, ꯀꯩ ꯑꯃꯨꯛ ꯇꯧꯔꯒꯦ ꯂꯦꯞ ꯂꯩꯔꯗꯨꯕꯣ? ꯆꯪꯉꯛꯑꯣꯅꯦ꯫ ꯊꯥꯅꯤꯜ ꯇꯞꯅ ꯃꯥꯒꯤ ꯃꯔꯨꯝꯗ ꯇꯨꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯏꯅꯨꯡꯉꯥꯟꯕꯤꯕꯨ ꯄꯨꯊꯣꯔꯛꯏ꯫ ꯂꯤꯛꯂꯥꯗꯤ ꯃꯗꯨ ꯎꯕꯗ ꯏꯉꯛꯉꯛꯈ꯭ꯔꯦ, ꯋꯥꯁꯨ ꯉꯥꯡꯂꯛꯇ꯭ꯔꯦ꯫ ꯊꯥꯅꯤꯜꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯂꯤꯛꯂꯥꯗ ꯈꯨꯔꯨꯝꯍꯜꯂꯤ꯫ ꯏꯅꯨꯡꯉꯥꯟꯕꯤꯁꯨ ꯏꯜꯂꯤꯕ ꯆꯨꯅꯤ ꯃꯆꯥꯗꯨꯅ ꯃꯀꯣꯛꯇ ꯍꯥꯏꯐꯦꯠ ꯈꯨꯝꯗꯨꯅ ꯃꯅꯦꯝ ꯑꯣꯏꯗꯧꯔꯤꯕꯤ ꯂꯤꯛꯂꯥꯕꯨ ꯈꯨꯔꯨꯝꯃꯤ꯫ ꯂꯤꯛꯂꯥ ꯒ꯭ꯌꯥꯟ ꯑꯃꯨꯛ ꯇꯥꯔꯛꯇꯨꯅ ꯏꯅꯨꯡꯉꯥꯟꯕꯤꯕꯨ ꯍꯨꯒꯠꯄꯤꯔꯛꯏ꯫ ꯏꯃꯥ, ꯑꯩ ꯐꯖꯅ ꯍꯥꯏꯔꯒꯦ, ꯏꯃꯨꯡꯗ ꯆꯪꯂꯁꯤ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯆꯪꯉꯣ ꯆꯪꯉꯣ꯫ ꯂꯤꯛꯂꯥ ꯋꯥꯈꯜꯗꯗꯤ ꯈꯜꯂꯤ, ꯀꯔꯝꯅꯅꯣ ꯑꯣꯏꯔꯛꯂꯤꯕ ꯃꯇꯧꯁꯦ? ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯊꯣꯔꯛꯏ꯫ ꯁꯅꯥꯊꯣꯏ, ꯅꯕꯨꯡ ꯍꯜꯂꯛꯑꯦ, ꯀꯨꯝꯊꯔꯛꯑꯣꯅꯦ꯫ ꯁꯅꯥꯊꯣꯏꯁꯨ ꯃꯊꯛꯇꯒꯤ ꯀꯨꯝꯊꯔꯛꯇꯨꯅ, ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯊꯋꯥꯏ ꯂꯥꯛꯄꯤꯗꯧꯅ ꯀꯣꯏꯀꯧ ꯀꯧꯔꯗꯅ ꯅꯥꯒ ꯂꯣꯏ ꯄꯪꯉꯦ ꯑꯩ꯫ ꯊꯥꯅꯤꯜꯅ, ꯑꯉꯥꯡ ꯏꯁꯧ ꯂꯥꯡꯅ ꯇꯥꯅꯤꯡꯗꯦꯀꯣ꯫ ꯅꯅꯝꯃꯁꯦ ꯐꯤ ꯍꯧꯅꯅꯕ ꯀꯥꯗ ꯆꯪꯃꯤꯟꯅꯔꯣꯆꯣ, ꯋꯥꯔꯝꯃꯅꯤ꯫ ꯏꯔꯨ ꯃꯥꯏꯊꯖꯅꯅꯕꯅꯦ
ising asaba khara thorang tawrabro nangbo aina ready da thamlabani dang saina inama lao changase chakasa aina loi thong dok loirabani inu ngan bibu kada pusinduna piron hongan bire lekla Thanil ga wari sanabagi sofa da famthaduna ingit tawi Thanil da famu haibagi maongda Thanil divorce ki che da puthokduna mama da uli likla ngakjanana che da yengi aduk phakraba mamauduna karamna che da sign toram libano haibadu mahak pungak ngakre wahang kaya kaya matanta hangjari likla amuk wakhal khallaga Thanil da wahang oina hangli ibunga matau karamna naubiga nanga amuk thengnaribano imana wahangse hange haidana lana khanganu Thanil lohongba namitagina thokiba thodok pumba amata chithadana mama dalirami adugi madung siang Thanil na phone puthokduna laisembiga loyaga thana kiba message photograph oina lahoba singdu yenghali namitda pung adukta la u haina loyana laisembida tharakiba message tu photo oina kafoba singdu yenghali laisembina ngangkiba oidaba sing likla hojiktada wakhal tari likla ningsa sor wai sangbagi maongda hondoklaga pumnamakse isagi pukjel khangludaba nama aina lanba ngaktani isana yade khangna imana mabu imau oinanaba haijarubani adugi matung thokiba thodokdigi matangdudi ima gyan ta haudre imau bu aina isadagi su hena nungsikiba aigi iral oire Sanari bawari do inunganbi mayak sengna tadrabasu kaduda tapna tumina layduna taribani ima wari do ayirake Thanil haukiba wari singdu irai laisembina da Thanil kari sasiga kemsa rusu yaranida imana posi thilu chona lakpani se laisembi momon noklaga as pirak rusu yaradabu paisa amuk tingnaba adudi ayamuk chanaba tawrage imanaba amage mayumda chatkadabane ngaikho juice sitangdi thakho Thanil karisu singnaba tawda hoi thenge madamse somda inunganbi Thanil ga unasi haiduna laikol aduda ngairibani asam thengzilakle laisembina seda Thanil thakjilo ado imanaba kanagi mayumdano tami eng hoidara Thanil juice tu tangkhai muk sa thakjile aduga nateda idom chamage machanapa malai ma thaba khalle haidana chakchara ma chamina sahare adugi chakke tawbani o adudi sida sunong batang chamina se imana su da Thanil ga chakchamina ningena adum solaga lerabani Thanil wristwatch tu haifet thangatuna yengi pung ani makai ta sinkre thenge khanduna phuk hawatlaga adu aise thengre chanaba tawrage Thanil makhong du thanglibra thangdrabra khangba ngamjadre makok tu sungau bugum tari adubuka adudagi mapan bu thokrabadi khanduna chatki hotnabani adubu ngamkhidre khanghauda laimaida tuthaki laisembi momon noklaga inunganbe ngasidi nangi nukshiba aigi oire khangbra nangna yamna sijabada ngasidi aigi oire Thanil laimaida wanthari badu ngahak gya leiringaida tahobo wahaini magi phone ring khilakhibadusu haifet tahobugum tawi adubu mikup kharagi matung gyan mangki lakliba phone du inungan bigini laisenbina Thanil gi phone du lokthoklaga lakliba ring du kakthali aduga khudakta phone du op toksili asumna tawkhibani ngasi phawba nachana mahaki hakchang sokludri wakhal tarakpada nacha mathong maram amta khanglamde numitida imasu aina haiba thajabikide aita sena yumsida lainingkide laikai miyam haiba masule khanduna imungsigi izat ki khalaga nacha wana khanglakibani kaisu khangjadaba kaisu lanjadabi nawbibusu mahakna hana bahona kibani maduna karamna kari maram gi damak mahakna ichana wibudi hatki honarakliba magi lambida ayatpa oirakani khanba amadi aina mangonda thausadaba mawong kaya utpagi inungan biga naksinaki gadawre khanduna mahakna nawibu hatnabu honarakpane madugi khudam changdamdi phanglabra likla asawbana mai hawkhre asengba achumbadu khangningbana langtaknare Thanil amuksu video ama tharai nupa aduna ai haijage ai asengbadu loina haijage nupa du ihing na hingsa khe miyoi kharana phurame aibu daloyana
ꯅꯣꯡꯃ ꯏꯆꯦ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯗꯨꯅ ꯍꯥꯏꯔꯛꯈꯤꯕꯅꯤ꯫ ꯗꯥ ꯂꯣꯌꯥ ꯑꯩꯒꯤꯗꯤ ꯏꯌꯥꯝꯕꯒꯨꯝꯕꯅꯤ꯫ ꯃꯍꯥꯛ ꯌꯥꯝꯅ ꯐꯩ꯫ ꯑꯗꯨꯅ ꯑꯩ ꯆꯤꯡꯅꯗꯅ ꯃꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯆꯦ ꯂꯩꯁꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯁꯦꯜ ꯃꯌꯥꯝ ꯄꯨꯊꯣꯛꯇꯨꯅ ꯐꯣꯇꯣꯒ ꯀꯣꯟꯅꯅ ꯑꯩꯉꯣꯟꯗ ꯄꯤꯔꯛꯏ꯫ ꯌꯨꯝꯁꯨ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯕ ꯃꯔꯝ ꯑꯣꯏꯕꯅ ꯑꯩꯅ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯈꯤꯕꯅꯤ꯫ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯅ ꯈꯨꯄꯥꯛꯅ ꯊꯥꯖꯤꯟꯗꯨꯅ ꯍꯥꯏꯌꯣ ꯃꯈꯥꯗꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯀꯔꯝꯅ ꯂꯩꯀꯣꯜꯗꯨꯗ ꯂꯩꯔꯝꯂꯤꯕꯅꯣ? ꯈꯨꯝꯃꯨꯅꯦ ꯅꯆꯤꯟꯗꯣ꯫ ꯅꯨꯄꯥꯗꯨ ꯄꯥꯈꯠꯅ ꯑꯩ ꯍꯥꯏꯖꯒꯦ, ꯑꯩ ꯄꯨꯝꯅꯃꯛꯇ ꯍꯥꯏꯖꯒꯦ꯫ ꯅꯨꯃꯤꯠꯇꯨ ꯑꯩ ꯊꯕꯛ ꯑꯃꯒꯤ ꯊꯣꯛꯂꯛꯄꯅꯤ꯫ ꯏꯆꯦ ꯂꯩꯁꯦꯟꯕꯤꯗꯨ ꯃꯄꯥꯝꯗ ꯂꯥꯛꯄꯅꯤ ꯍꯥꯏ꯫ ꯃꯥꯒ ꯍꯦꯛ ꯊꯦꯡꯅꯔꯨꯔꯦ꯫ ꯑꯩꯁꯨ ꯂꯩꯊꯣꯛꯄꯗꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯦ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯏꯅꯨꯡꯉꯥꯟꯕꯤ ꯁꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯈꯤ꯫ ꯄꯨꯝꯅꯃꯛ ꯁꯦꯜꯇꯕꯨ ꯄꯥꯝꯂꯨꯕ ꯑꯩꯅꯅꯦ꯫ ꯑꯩꯅ ꯄꯨꯝꯅꯃꯛ ꯊꯣꯛꯍꯟꯈꯤꯕꯅꯤ꯫ ꯏꯃꯥ ꯅꯥꯕꯒꯤ ꯁꯦꯜ ꯂꯩꯇꯕꯅ ꯉꯥꯎꯗꯨꯅ ꯆꯠꯂꯕ ꯃꯇꯝꯗꯨꯗ ꯑꯗꯨꯝꯅ ꯊꯦꯡꯅꯈꯤꯕꯅꯤ꯫ ꯂꯤꯛꯂꯥ ꯋꯥꯈꯜ ꯇꯥꯔꯦ ꯄꯨꯝꯅꯃꯛ ꯂꯩꯁꯦꯝꯕꯤꯅ ꯇꯧꯕꯅꯤ ꯍꯥꯏꯕ꯫ ꯂꯤꯛꯂꯥ ꯀꯞꯂꯗꯨꯅ ꯃꯆꯥꯕꯨ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯗꯨꯅ ꯌꯥꯏꯐ ꯊꯧꯖꯥꯜ ꯄꯤꯕꯤꯔꯛꯏ꯫ ꯏꯆꯥꯒꯤ ꯄꯨꯛꯆꯦꯜ ꯏꯃꯥ ꯈꯪꯂꯦ꯫ ꯏꯆꯥꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯕꯇ ꯑꯣꯏꯌꯨ꯫ ꯏꯃꯥꯅ ꯏꯆꯥꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯀꯣꯛꯄꯤꯔꯕꯅꯤ꯫ ꯏꯃꯥꯅ ꯌꯥꯏꯐ ꯊꯧꯖꯥꯜ ꯄꯤꯔꯕꯅꯤ꯫ ꯉꯁꯤꯗꯒꯤ ꯏꯆꯥꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯀꯣꯛꯄ ꯑꯣꯏꯔꯁꯅꯨ꯫ ꯂꯤꯛꯂꯥ ꯀꯞꯂꯗꯨꯅ ꯃꯆꯥꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯂꯛꯏ꯫ ꯏꯃꯥ ꯑꯁꯦ ꯇꯣꯛꯑꯣ, ꯅꯆꯥ ꯀꯩꯁꯨ ꯋꯥꯗꯤꯌꯦ꯫ ꯏꯃꯥꯒꯤ ꯊꯧꯖꯥꯜ ꯐꯪꯂꯕꯗꯤ ꯅꯆꯥꯗ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯂꯩꯇ꯭ꯔꯦ꯫ ꯏꯃꯥꯅ ꯉꯁꯤ ꯑꯁꯦꯡꯕꯒꯨꯝꯕ ꯈꯪꯔꯛꯂꯒ ꯃꯆꯥꯒꯤ ꯄꯨꯛꯆꯦꯜ ꯈꯪꯕꯤꯕꯁꯤꯃꯨꯛ ꯅꯆꯥꯒꯤ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯦ꯫ ꯏꯅꯨꯡꯉꯥꯟꯕꯤꯁꯨ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯔꯗꯨꯅ ꯀꯥꯗꯨꯗ ꯀꯞꯂꯤ꯫ ꯐꯔꯦꯁꯦ, ꯏꯃꯧꯗꯣ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ꯫ ꯃꯇꯣꯝꯇ ꯋꯥꯁꯨ ꯋꯥꯔꯝꯃꯅꯤ꯫ ꯆꯪꯉꯣ, ꯏꯃꯧꯒꯤ ꯃꯅꯥꯛꯇ ꯐꯖꯅ ꯋꯥꯔꯤ ꯁꯥꯕꯤꯔꯨꯔꯣ꯫ ꯍꯦꯟꯖꯥꯡꯗꯣ ꯏꯃꯥ ꯊꯣꯡꯕꯤꯔꯒꯦ꯫ ꯆꯪꯉꯣ ꯆꯪꯉꯣ꯫ ꯊꯥꯅꯤꯜ ꯏꯅꯨꯡꯉꯥꯟꯕꯤꯅ ꯂꯩꯔꯤꯕ ꯀꯥꯒꯤ ꯊꯣꯡꯗꯨ ꯇꯞꯅ ꯏꯜꯂꯗꯨꯅ ꯍꯥꯡꯇꯣꯔꯛꯏ꯫ ꯏꯅꯨꯡꯉꯥꯟꯕꯤ ꯃꯄꯤꯗꯨ ꯁꯠ-ꯁꯠ ꯇꯩꯊꯣꯛꯏ꯫ ꯊꯥꯅꯤꯜ ꯆꯪꯂꯛꯇꯨꯅ ꯏꯅꯨꯡꯉꯥꯟꯕꯤꯒꯤ ꯃꯅꯥꯛꯇ ꯐꯝꯊꯗꯨꯅ ꯏꯅꯨꯡꯉꯥꯟꯕꯤꯒꯤ ꯃꯈꯨꯠꯇ ꯇꯞꯅ ꯄꯥꯏꯕꯤꯗꯨꯅ ꯅꯨꯡꯁꯤꯅ ꯀꯧꯔꯛꯏ꯫ ꯃꯆꯥ꯫ ꯏꯅꯨꯡꯉꯥꯟꯕꯤ ꯇꯞꯅ ꯀꯩ ꯍꯥꯏꯒꯦ? ꯃꯈꯣꯟꯗꯨ ꯀꯞꯂꯨꯕꯒꯤ ꯁꯤꯔꯤ ꯁꯤꯔꯤ ꯇꯧꯕꯒ ꯊꯥꯅꯤꯜꯗꯗꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜ ꯑꯃ ꯑꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯀꯔꯤꯒꯤ ꯀꯞꯄꯤꯅꯣ? ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ? ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯗꯗꯥꯅ ꯂꯤꯕ ꯋꯥꯔꯤꯗꯣ ꯌꯥꯝ ꯅꯨꯡꯁꯤꯕ꯫ ꯑꯩꯗꯤ ꯄꯨꯔꯥ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯊꯥꯅꯤꯜ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯁꯤꯒꯤꯕꯨ ꯀꯞꯄꯤ ꯑꯄꯪꯕꯤ, ꯗꯗꯥꯅ ꯅꯪꯕꯨ ꯀꯩꯗꯧꯅꯨꯡꯗ ꯊꯥꯗꯣꯛꯑꯣꯏꯌꯦ꯫ ꯗꯗꯥꯅ ꯍꯤꯡꯂꯤꯕꯁꯦ ꯅꯪꯒꯤꯗꯃꯛꯇꯅꯤ꯫ ꯏꯅꯨꯡꯉꯥꯟꯕꯤ ꯃꯃꯣꯟ ꯅꯣꯛꯄ ꯃꯥꯏꯊꯣꯡꯗ ꯍꯥꯏꯔꯛꯏ꯫ ꯑꯩꯒꯤ ꯈꯛꯇꯔꯅꯦ ꯑꯁꯦꯡꯕꯒꯤ? ꯅꯪꯒꯤ ꯈꯛꯇ ꯅꯠꯇ꯭ꯔꯗꯤ ꯀꯅꯥꯒꯤ ꯑꯣꯏꯗꯣꯏꯕ? ꯏꯅꯨꯡꯉꯥꯟꯕꯤ ꯏꯀꯥꯏꯅ ꯅꯣꯛꯑꯒ ꯏꯕꯨꯡꯉꯣ ꯃꯆꯥꯒꯤꯗꯤ ꯌꯥꯎꯗ꯭ꯔꯕꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏꯗꯨ ꯈꯨꯝꯖꯤꯟꯗꯨꯅ ꯅꯣꯛꯏ꯫ ꯊꯥꯅꯤꯜꯁꯨ ꯅꯣꯛꯂꯒ ꯏꯅꯨꯡꯉꯥꯟꯕꯤꯒꯤ ꯇꯝꯄꯥꯛꯇ ꯃꯀꯣꯛꯇꯨ ꯉꯥꯊꯔꯒ ꯁꯦ, ꯏꯕꯨꯡꯉꯣ ꯃꯆꯥ ꯌꯥꯎꯔꯕ ꯌꯦꯡꯒꯦꯁꯦ꯫ ꯆꯠꯂꯣꯍꯦ, ꯇꯥꯅꯤꯡꯗꯦꯀꯣ, ꯌꯥꯝ ꯏꯀꯥꯏꯖꯩꯀꯣ꯫ ꯑꯝꯇ ꯍꯧꯒꯠꯂꯣ꯫ ꯍꯧꯒꯠꯂꯣꯏ, ꯑꯩꯗꯤ ꯏꯆꯥꯒ ꯇꯨꯝꯗꯣꯏꯅꯤ꯫ ꯗꯥ, ꯌꯥꯝ ꯏꯀꯥꯏꯖꯩꯀꯣ, ꯁꯦ ꯑꯝꯇ ꯍꯧꯒꯠꯂꯣꯕ꯫ ꯃꯆꯥ, ꯑꯩꯁꯦ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦ? ꯑꯁꯤꯕꯨ ꯋꯥꯍꯪꯅꯤ꯫ ꯌꯥꯝ ꯅꯨꯡꯁꯤꯌꯦ꯫ ꯇꯨ ꯁꯤꯃꯨꯛ꯫ ꯑꯗꯨ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯨ ꯇꯝꯃꯤ꯫ ꯑꯗꯨꯗꯤ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯗꯅ, ꯌꯥꯒꯗ꯭ꯔꯥ? ꯍꯥꯏꯌꯣ, ꯀꯩ ꯋꯥꯅꯣ? ꯌꯥꯗꯕ ꯌꯥꯔꯣꯏꯀꯣ? ꯑꯩꯗꯤ ꯅꯪꯅ ꯌꯥꯗ꯭ꯔꯁꯨ ꯑꯩꯗꯤ ꯍꯥꯏꯔꯛꯑꯣꯕ, ꯀꯩ ꯋꯥꯅꯣꯗ? ꯗꯥꯅ ꯍꯥꯏꯕꯗ ꯑꯩꯅꯕꯨ ꯌꯥꯗꯕ ꯌꯥꯎꯈ꯭ꯔꯕꯣ? ꯊꯥꯅꯤꯜ ꯍꯤꯞꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯏꯅꯨꯡꯉꯥꯟꯕꯤꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯆꯤꯔꯣꯜ ꯇꯧꯔꯛꯏ꯫ ꯏꯕꯨꯡꯉꯣ ꯃꯆꯥ ꯌꯥꯎꯍꯜꯂꯁꯦ ꯍꯥꯏꯕ꯫ ꯏꯅꯨꯡꯉꯥꯟꯕꯤ ꯏꯀꯥꯏꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯃꯥꯏꯗꯨ ꯇꯞꯅ ꯂꯩꯊꯣꯛꯏ꯫ ꯑꯗꯨꯒ ꯑꯩ ꯌꯥꯝ ꯏꯀꯥꯏꯖꯩꯀꯣ꯫ ꯑꯣꯍꯣ, ꯅꯪ ꯌꯥꯅꯤꯡꯗ꯭ꯔꯦꯕ? ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯅꯪ ꯌꯥꯝ ꯍꯩꯅꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯐꯔꯦ ꯐꯔꯦ, ꯑꯩ ꯆꯠꯂꯒꯦ꯫ ꯅꯇꯣꯝꯇ ꯂꯩꯍꯧꯔꯣꯀꯣ, ꯅꯅꯥꯛꯇ ꯁꯨꯡꯆꯪ ꯆꯪꯉꯛꯑꯣꯏꯕ ꯅꯪ꯫ ꯊꯥꯅꯤꯜ ꯁꯥꯎꯖꯤꯟꯅꯗꯨꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯊꯥꯅꯤꯜ ꯊꯣꯛꯈꯤꯕꯗꯨ ꯏꯅꯨꯡꯉꯥꯟꯕꯤ ꯅꯨꯡꯉꯥꯏꯍꯧꯗ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯋꯥ ꯉꯥꯡꯕꯁꯨ ꯅꯪꯍꯧꯗ꯭ꯔꯦ꯫ ꯑꯁꯨꯝ ꯐꯝꯗꯨꯅ ꯂꯩꯕꯗꯤ ꯌꯥꯔ ꯈꯟꯗꯨꯅ ꯍꯧꯒꯠꯇꯨꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯊꯥꯅꯤꯜ ꯁꯣꯐꯥꯗ ꯃꯀꯣꯛꯇ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯅ ꯂꯥꯏꯕꯛꯇ ꯊꯝꯗꯨꯅ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯅꯨꯡꯉꯥꯟꯕꯤ ꯆꯪꯁꯤꯟꯗꯨꯅ ꯊꯥꯅꯤꯜꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ
ꯊꯥꯅꯤꯜꯕꯨ ꯇꯞꯅ ꯀꯧꯔꯛꯏ꯫ ꯗꯥꯅꯤꯜ꯫ ꯊꯥꯅꯤꯜ ꯈꯨꯝꯗꯦ, ꯑꯗꯨꯝ ꯇꯨꯃꯤꯟ ꯂꯩ꯫ ꯏꯅꯨꯡꯉꯥꯟꯕꯤ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯗꯨꯅ ꯂꯩꯃꯥꯏꯗ ꯐꯝꯊꯗꯨꯅ ꯊꯥꯅꯤꯜꯒꯤ ꯊꯕꯛ ꯃꯌꯥꯗꯨꯗ ꯉꯥꯊꯕꯣꯏ ꯀꯩꯕꯣꯏ ꯇꯧꯗꯨꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ꯫ ꯗꯥꯅꯤꯜ, ꯁꯦ, ꯑꯩ ꯁꯣꯏꯈ꯭ꯔꯦꯕ, ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯅꯦꯕ꯫ ꯆꯠꯂꯣ ꯀꯥꯗ ꯂꯩꯔꯨꯆꯣ, ꯏꯃꯥꯅ ꯎꯔꯒ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯏꯅꯨꯡꯉꯥꯟꯕꯤ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯗꯨꯅ ꯃꯤꯅ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯔꯒ, ꯁꯦ, ꯑꯩ ꯁꯣꯏꯈ꯭ꯔꯦꯕ, ꯁꯥꯎꯔꯅꯣꯕ꯫ ꯊꯥꯅꯤꯜ ꯑꯗꯨꯝ ꯁꯥꯎꯖꯤꯟꯅꯔꯤ꯫ ꯁꯥꯎꯗꯦ, ꯆꯠꯂꯣ ꯀꯥꯗ ꯂꯩꯔꯨꯆꯣ꯫ ꯇꯜꯂꯦ, ꯏꯕꯥꯅꯤ ꯂꯩꯃꯤꯟꯅꯔꯨꯁꯤ ꯂꯥꯛꯑꯣ, ꯏꯇꯣꯝꯇ ꯂꯩꯕ ꯅꯨꯡꯉꯥꯏꯇꯦꯕ꯫ ꯊꯥꯅꯤꯜ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯌꯥꯕ꯭ꯔꯥ? ꯏꯅꯨꯡꯉꯥꯟꯕꯤ ꯑꯣꯏꯅꯗꯨꯅ ꯊꯥꯅꯤꯜꯒꯤ ꯊꯕꯥꯛꯇꯨꯗ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯏꯀꯥꯏꯕꯣꯏ ꯀꯔꯤꯕꯣꯏ ꯄꯣꯞ ꯄꯣꯞ ꯊꯥꯗꯨꯅ ꯍꯥꯏꯕ ꯌꯥꯔꯒꯦꯕ꯫ ꯐꯥꯒꯤ ꯇꯧꯕꯅꯦ ꯑꯄꯪꯕꯤꯁꯤꯗꯤ, ꯂꯥꯛꯑꯣ, ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯂꯣꯏꯍꯧꯗꯣꯔꯕꯅꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ꯫ ꯆꯦꯟꯕꯒꯤ ꯄꯥꯎ ꯍꯟꯕ ꯆꯠꯇꯨꯅ ꯑꯍꯜꯁꯤꯡ ꯋꯥ ꯂꯣꯏꯁꯤꯟꯅꯔꯝꯃꯤ꯫ ꯏꯅꯨꯡꯉꯥꯟꯕꯤꯕꯨ ꯄꯥꯝꯖꯕ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯑꯍꯜꯁꯤꯡꯗꯨꯅ ꯍꯥꯏꯔꯛꯄꯗꯨꯗ ꯕ꯭ꯔꯖꯃꯅꯤꯁꯨ ꯂꯨꯍꯣꯡꯕꯗꯨ ꯌꯥꯔꯦ꯫ ꯏꯅꯨꯡꯉꯥꯟꯕꯤꯕు ꯄꯥꯝꯖꯅ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯑꯍꯜꯁꯤꯡꯗꯨꯅ ꯍꯥꯏꯔꯛꯄꯗꯨꯗ ꯕ꯭ꯔꯖꯃꯅꯤꯁꯨ ꯂꯨꯍꯣꯡꯕꯗꯨ ꯌꯥꯔꯦ꯫ ꯑꯍꯜꯁꯤꯡꯒꯤ ꯑꯄꯥꯝꯕ ꯃꯇꯨꯡ ꯏꯟꯅ ꯈꯔ ꯌꯥꯡꯅ ꯂꯣꯏꯁꯤꯟꯅꯅꯕ ꯂꯨꯍꯣꯡꯕꯁꯨ ꯁꯤꯜꯂꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯂꯩꯁꯦꯝꯕꯤꯁꯨ ꯂꯣꯌꯥꯒꯤ ꯏꯃꯨꯡꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯅꯤꯡꯉꯣꯜ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯂꯩꯁꯦꯝꯕꯤꯕꯨ ꯃꯆꯥꯗ ꯃꯆꯥꯗꯧꯅ ꯈꯟꯕꯤꯔꯝꯃꯤ꯫ ꯂꯣꯌꯥꯅ, ꯇꯥꯔꯤꯕꯣ ꯅꯪꯕꯣ? ꯂꯩꯁꯦꯝꯕꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ, ꯀꯩ ꯍꯥꯏꯒꯦ? ꯑꯩꯅ ꯊꯕꯛ ꯑꯃ ꯆꯠꯂꯝꯗꯥꯏꯗ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯌꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯕ? ꯀꯥꯏꯗ ꯑꯃꯨꯛ ꯊꯣꯛꯎꯔꯤꯅꯣ? ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯔꯨꯕꯅꯦ꯫ ꯑꯦ, ꯀꯩ ꯋꯥꯔꯤ ꯁꯥꯔꯤꯕ ꯏꯃꯥꯒꯗꯤ? ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ, ꯀꯥꯏꯖꯩ꯫ ꯑꯣ, ꯑꯔꯣꯟꯕꯤꯒ ꯇꯧꯔꯤꯕ ꯑꯩꯉꯣꯟꯗ? ꯑꯐꯩ ꯐꯩ, ꯇꯧ ꯇꯧ꯫ ꯅꯠꯇꯦꯕꯗ, ꯙꯥ ꯂꯣꯌꯥꯁꯤꯃꯛ ꯍꯧꯖꯤꯛꯐꯥꯎ ꯑꯗꯨ ꯃꯤꯡꯒꯧꯗꯣ ꯍꯣꯡꯗ꯭ꯔꯤꯅꯦꯀꯣ? ꯁꯨꯝ ꯍꯩꯅꯈꯤꯕꯗꯨꯗ ꯄꯥꯛ ꯍꯣꯡꯗꯣꯛꯄ ꯉꯝꯗꯕꯩꯅꯦ꯫ ꯑꯇꯣꯞꯄ ꯑꯃ ꯀꯧ꯫ ꯑꯗꯨꯗꯤ ꯏꯆꯜꯁꯤꯡ ꯑꯇꯣꯞꯄ ꯃꯤ ꯏꯈꯥ ꯊꯥꯕꯅ ꯀꯧꯕ ꯃꯥꯜꯂꯦꯕ꯫ ꯀꯩ ꯀꯧ ꯍꯥꯏꯅꯣ? ꯑꯩ ꯈꯪꯗ꯭ꯔꯦꯗ꯫ ꯂꯣꯌꯥ ꯂꯩꯁꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯍꯥꯏꯐꯦꯠ ꯅꯛꯁꯤꯟꯗꯨꯅ, ꯑꯝꯇ ꯀꯧꯔꯛꯑꯣꯁꯦ, ꯇꯥꯒꯦꯕ꯫ ꯑꯩꯗꯤ ꯑꯝꯇꯕꯨ ꯀꯧꯗ꯭ꯔꯤ, ꯏꯀꯥꯏꯌꯦ꯫ ꯑꯩꯉꯣꯟꯗꯕꯨ ꯑꯃꯨꯛ ꯏꯀꯥꯏꯕꯤ ꯁꯥꯟꯅꯔꯤꯕ? ꯀꯧꯔꯣ ꯀꯧꯔꯣ, ꯑꯩ ꯉꯥꯏꯔꯕꯅꯤꯀꯣ꯫ ꯇꯥꯃꯣꯆꯥ꯫ ꯂꯣꯌꯥ ꯂꯩꯁꯦꯝꯕꯤꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯁꯤꯟꯕꯤꯗꯨꯅ, ꯑꯕꯦ, ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ, ꯍꯥꯏꯐꯝ ꯈꯪꯗꯦ, ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤ꯫ ꯑꯉꯥꯡ ꯋꯥꯔꯅꯤ, ꯊꯥꯗꯣꯛꯑꯁꯦ꯫ ꯍꯩꯃꯥ, ꯀꯥꯎꯕꯨ ꯀꯥꯎꯋꯦ ꯑꯩꯗꯤ꯫ ꯂꯣꯌꯥ ꯐꯝꯊꯗꯨꯅ ꯂꯩꯁꯦꯝꯕꯤꯒꯤ ꯍꯛꯆꯥꯡꯗꯨꯒ ꯄꯥꯟꯅꯅ ꯅꯥꯀꯣꯡ ꯊꯥꯡꯖꯤꯟꯗꯨꯅ ꯇꯥꯔꯤ꯫ ꯑꯌꯣꯏꯃ, ꯁꯝꯐꯣꯏꯔꯦ, ꯑꯌꯣꯏꯃ꯫ ꯂꯩꯁꯦꯝꯕꯤ ꯃꯆꯤꯟ ꯈꯨꯝꯗꯨꯅ ꯂꯣꯌꯥꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯏ꯫ ꯏꯆꯥꯁꯦ ꯑꯩꯗꯤ ꯅꯨꯄꯤ ꯑꯣꯏꯔꯗꯤ ꯐꯗꯧꯅꯦ꯫ ꯑꯦ, ꯀꯔꯤꯒꯤ? ꯅꯨꯄꯥ ꯑꯣꯏꯕꯅ ꯐꯠꯇ꯭ꯔꯣ? ꯐꯠꯇꯦ, ꯑꯩꯗꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯁꯦ ꯌꯥꯝ ꯅꯨꯡꯁꯤ, ꯑꯗꯨꯅ ꯏꯆꯥꯁꯦ ꯅꯨꯄꯤ ꯑꯣꯏꯍꯟꯅꯤꯡꯉꯤ꯫ ꯑꯠꯆꯥ, ꯏꯀꯥꯏꯖꯗ꯭ꯔꯥ? ꯑꯗꯣ ꯇꯥꯃꯣꯆꯥ, ꯊꯦꯡꯈ꯭ꯔꯅꯦꯕ, ꯆꯠꯅꯕ ꯇꯧꯔꯁꯦ꯫ ꯑꯁꯨꯝꯅ ꯂꯣꯌꯥ ꯑꯃꯗꯤ ꯂꯩꯁꯦꯝꯕꯤꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ꯫ ꯑꯁꯣꯝꯗꯁꯨ ꯂꯩꯁꯦꯝꯕꯤꯒ ꯊꯥꯅꯤꯜꯒꯁꯨ ꯋꯥ ꯂꯣꯏꯁꯤꯟꯅꯗꯨꯅ ꯂꯩꯁꯦꯝꯕꯤꯒꯤ ꯄꯣꯠꯆꯩ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯊꯗꯨꯅ ꯄꯨꯈ꯭ꯔꯦ꯫ ꯁꯥꯎꯅꯕ ꯇꯧꯗ ꯋꯥꯔꯤꯗꯨ ꯁꯝꯇꯥꯏꯅꯗꯨꯅ ꯐꯖꯕꯤ ꯂꯣꯟꯗ ꯂꯣꯏꯁꯤꯟꯅꯈ꯭ꯔꯦ꯫ ꯃꯇꯝꯗꯤ ꯈꯪꯍꯧꯗꯦ꯫ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯊꯥꯅꯤꯜ ꯑꯃꯗꯤ ꯏꯅꯨꯡꯉꯥꯟꯕꯤꯁꯨ ꯂꯨꯍꯣꯡꯂꯤ꯫ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯃꯄꯥꯝ ꯂꯝꯗꯝ ꯊꯥꯗꯣꯛꯂꯝꯗꯥꯏ ꯑꯃꯗꯤ ꯄꯨꯛꯅꯤꯡ ꯅꯨꯡꯉꯣꯟꯕ ꯂꯥꯡꯇꯛꯅꯕ ꯃꯇꯝ, ꯄꯥꯝꯃꯨꯕ ꯃꯥꯒꯤ ꯁꯪꯒꯥꯏ ꯌꯧꯔꯛꯄ ꯃꯇꯝ, ꯄꯨꯛꯅꯤꯡ ꯑꯣꯜꯂꯛꯄ ꯃꯤꯀꯨꯞꯅꯤ꯫ ꯑꯁꯨꯝꯅ ꯂꯨꯍꯣꯡꯕꯗꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯨ ꯃꯤ ꯑꯌꯥꯝꯕ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯦ꯫ ꯊꯦꯡꯖꯤꯜꯂꯛꯂꯦ, ꯄꯨꯡ 11:30ꯃꯨꯛ ꯇꯥꯔꯦ꯫ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯛꯄꯗ ꯏꯅꯨꯡꯉꯥꯟꯕꯤ ꯃꯐꯤ ꯃꯔꯣꯜ ꯑꯃꯗꯤ ꯀꯥꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯑꯁꯨꯝ ꯌꯦꯡꯂꯤ꯫ ꯊꯥꯅꯤꯜ ꯐꯣꯇꯣ ꯑꯃꯁꯨ ꯊꯦꯠꯂꯤꯕꯗꯨ ꯃꯃꯤꯠ ꯀꯨꯞꯇ ꯌꯦꯡꯖꯔꯤ꯫ ꯊꯥꯅꯤꯜ ꯇꯞꯅ ꯆꯪꯂꯛꯇꯨꯅ ꯊꯣꯡꯗꯨ ꯇꯞꯅ ꯂꯣꯟꯁꯤꯟꯗꯨꯅ ꯏꯅꯨꯡꯉꯥꯟꯕꯤꯕꯨ ꯅꯨꯡꯁꯤꯅ ꯇꯨꯡꯂꯣꯝꯗꯒꯤ ꯀꯣꯟꯕꯤꯔꯛꯏ꯫ ꯏꯅꯨꯡꯉꯥꯟꯕꯤ ꯃꯁꯥꯗꯨ ꯄꯥꯈꯠꯄ ꯑꯃꯗꯤ ꯈꯪꯕꯗꯧꯅ ꯂꯥꯎꯒꯦ ꯇꯧꯏ꯫ ꯊꯥꯅꯤꯜꯅ ꯏꯅꯨꯡꯉꯥꯟꯕꯤꯒꯤ ꯆꯤꯟꯕꯥꯟꯗꯨ ꯍꯥꯏꯐꯦꯠ ꯃꯦꯟꯁꯤꯜꯂꯤ꯫ ꯑꯩꯅꯦ, ꯑꯩ ꯈꯪꯗ꯭ꯔꯕꯣ? ꯏꯅꯨꯡꯉꯥꯟꯕꯤ ꯑꯃꯨꯛ ꯏꯀꯥꯏꯔꯗꯨꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯊꯥꯅꯤꯜ ꯏꯅꯨꯡꯉꯥꯟꯕꯤꯒꯤ ꯆꯤꯟꯕꯥꯟ ꯈꯨꯝꯂꯤꯕꯗꯨ ꯂꯧꯊꯣꯛꯂꯒ ꯁꯣꯟꯊꯥꯡꯅꯅ ꯀꯧꯔꯛꯏ, ꯃꯆꯥ꯫ ꯏꯅꯨꯡꯉꯥꯟꯕꯤ ꯅꯨꯡꯁꯤꯕ ꯏꯊꯤꯜ ꯑꯃꯗꯤ ꯃꯁꯥꯗꯨ ꯂꯩꯇꯥꯗꯅ ꯊꯃꯣꯏ ꯃꯥꯒꯤ ꯃꯤꯍꯨꯜꯗꯨꯁꯨ ꯆꯣꯡꯂꯛꯏ꯫ ꯄꯥꯈꯠꯄ ꯄꯨꯝꯕ ꯐꯥꯊꯗꯨꯅ ꯈꯨꯝꯂꯛꯏ ꯏꯅꯨꯡꯉꯥꯟꯕꯤꯁꯨ꯫ ꯀꯩ ꯍꯥꯏꯒꯦ? ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯃꯆꯥ, ꯑꯩꯁꯨ ꯗꯗꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ꯫ ꯊꯥꯅꯤꯜ ꯏꯅꯨꯡꯉꯥꯟꯕꯤꯕꯨ ꯄꯣꯝꯈꯠꯇꯨꯅ ꯐꯃꯨꯡꯗ ꯄꯨꯁꯤꯜꯂꯤ꯫ ꯇꯞꯅ ꯊꯝꯗꯨꯅ ꯍꯤꯞꯊꯍꯜꯂꯤ꯫ ꯏꯅꯨꯡꯉꯥꯟꯕꯤ ꯍꯥꯏꯐꯝ ꯈꯪꯗ ꯃꯤꯍꯨꯜꯗꯨꯁꯨ ꯆꯣꯡꯂꯤ꯫ ꯊꯥꯅꯤꯜꯁꯨ ꯀꯥꯡꯈꯜꯗꯨ ꯊꯥꯗꯗꯨꯅ, ꯀꯥꯡꯈꯜꯁꯦ
ꯑꯩꯅ ꯊꯥꯕꯤꯔꯛꯂꯒꯦ ꯑꯗꯨꯝ ꯍꯤꯞꯄꯨꯀꯣ ꯏꯅꯨꯡ ꯉꯥꯟꯕꯤ ꯏꯀꯥꯏꯅ ꯃꯃꯥꯏꯗꯨ ꯑꯣꯟꯊꯣꯛꯇꯨꯅ ꯆꯦꯞꯅ ꯍꯤꯞꯈ꯭ꯔꯦ ꯊꯥꯅꯤꯜꯁꯨ ꯍꯤꯞꯊꯔꯛꯏ ꯏꯅꯨꯡ ꯉꯥꯟꯕꯤꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯗꯨꯅ ꯃꯆꯥ ꯁꯦ ꯑꯩꯉꯣꯟꯗ ꯌꯦꯡꯉꯣ ꯃꯥꯏꯗꯨ ꯂꯩꯁꯤꯜꯂꯣ ꯏꯅꯨꯡ ꯉꯥꯟꯕꯤ ꯏꯀꯥꯏꯅ ꯃꯃꯥꯏꯗꯨ ꯑꯃꯨꯛ ꯂꯩꯁꯤꯟꯗꯨꯅ ꯊꯥꯅꯤꯜꯗ ꯌꯦꯡꯂꯛꯏ ꯀꯨꯏꯅ ꯃꯤꯠꯆꯥꯟꯅꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯤꯠꯐꯝꯗꯨ ꯍꯣꯡꯈ꯭ꯔꯦ ꯑꯗꯨꯒ ꯇꯞꯅ ꯏꯅꯨꯡ ꯉꯥꯟꯕꯤ ꯃꯃꯤꯠ ꯑꯅꯤꯗ ꯎꯏꯁꯤꯟꯈ꯭ꯔꯦ ꯊꯥꯅꯤꯜꯒꯤ ꯅꯨꯡꯁꯤ ꯏꯈꯥꯏꯅ ꯏꯅꯨꯡ ꯉꯥꯟꯕꯤꯒꯤ ꯁꯤꯌꯣꯝꯅꯝꯗ ꯅꯨꯡꯁꯤ ꯃꯔꯨ ꯊꯥꯖꯤꯟꯕꯤꯔꯦ ꯅꯨꯃꯤꯠ ꯃꯁꯤꯡ ꯊꯤꯕ ꯌꯥꯔꯛꯂꯦ ꯍꯩꯔꯥꯡ ꯃꯔꯨꯗꯨꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯅ ꯇꯥꯏꯕꯪꯗ ꯈꯣꯡꯗꯥꯔꯛꯀꯗꯕ ꯅꯨꯃꯤꯠꯇꯨ ꯑꯁꯨꯝꯅ ꯑꯁꯨꯝ ꯍꯧꯖꯤꯟꯈ꯭ꯔꯦ ꯂꯣꯌꯥ ꯑꯃꯗꯤ ꯂꯩꯁꯦꯝꯕꯤꯁꯨ ꯅꯨꯡꯁꯤꯔꯕ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯈ꯭ꯔꯦ ꯊꯥ 2 ꯐꯥꯔꯦ ꯃꯆꯥꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯁꯦꯝꯕꯤꯒꯤ ꯁꯛꯇꯝ ꯃꯥꯜꯂꯤ ꯃꯤꯠꯐꯝ ꯍꯣꯡꯅꯤꯡꯗꯦ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗꯦ ꯔꯥꯁꯤꯅ ꯂꯣꯌꯥꯒꯤ ꯔꯥꯁꯤ ꯂꯧꯗꯨꯅ ꯍꯦꯛ ꯌꯦꯡꯕꯗ ꯅꯨꯡꯁꯤꯕ ꯐꯥꯎꯍꯟꯕ ꯁꯛꯇꯝꯅꯤ ꯁꯣꯝꯗꯁꯨ ꯊꯥꯅꯤꯜ ꯑꯃꯗꯤ ꯏꯅꯨꯡ ꯉꯥꯟꯕꯤꯁꯨ ꯅꯨꯡꯁꯤꯔꯕ ꯆꯤꯡ ꯂꯦꯝꯈ꯭ꯔꯕ ꯅꯨꯄꯥꯗ ꯅꯨꯄꯥ ꯃꯥꯜꯂꯕ ꯁꯛꯇꯝꯅꯤ ꯄꯣꯏꯔꯩ ꯉꯥꯟꯕ ꯊꯥꯅꯤꯜ ꯏꯅꯨꯡ ꯉꯥꯟꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯅꯨꯡꯁꯤꯔꯕ ꯇꯥꯏꯕꯪ ꯐꯥꯎꯔꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯃꯆꯥ ꯉꯁꯤꯗꯤ ꯗꯗꯥꯒꯤ ꯊꯃꯣꯏꯁꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯄꯦꯜꯂꯤ ꯏꯅꯨꯡ ꯉꯥꯟꯕꯤ ꯃꯁꯥꯗꯨ ꯅꯣꯔꯃꯦꯜ ꯑꯣꯏꯕꯅꯤꯅ ꯋꯥ ꯉꯥꯡꯕ ꯐꯖꯅ ꯑꯗꯨꯝ ꯉꯝꯃꯤ ꯗꯗꯥ ꯑꯩꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯋꯦ ꯗꯗꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯗꯒꯤ ꯑꯩꯅ ꯗꯗꯥꯕꯨ ꯅꯨꯡꯁꯤꯕꯅ ꯁꯔꯨꯛ 100 ꯍꯦꯜꯂꯦ ꯈꯜꯂꯨꯕꯗ ꯅꯨꯡꯉꯥꯏꯕ ꯐꯥꯎꯋꯦ ꯊꯥꯅꯤꯜ ꯉꯛꯅ ꯀꯔꯝꯅ ꯅꯪꯅ ꯍꯦꯜꯂꯤꯕ ꯑꯗꯨꯕꯨꯔꯣ ꯌꯦꯡꯉꯨꯇꯨ ꯏꯆꯥꯁꯦ ꯗꯗꯥ ꯃꯥꯜꯂꯤꯁꯦ ꯎꯗ꯭ꯔꯥ ꯗꯗꯥꯒꯤ ꯅꯨꯡꯁꯤꯕꯗꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯅ ꯍꯦꯟꯕꯩꯅꯦ ꯗꯗꯥ ꯃꯥꯜꯂꯤꯁꯦ ꯀꯩꯒꯨꯝꯕ ꯗꯗꯥꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯒꯤ ꯍꯦꯜꯂꯝꯂꯕꯗꯤ ꯑꯩ ꯃꯥꯟꯗꯧꯅꯤ ꯊꯥꯅꯤꯜ ꯅꯣꯛꯂꯒ ꯌꯥꯝ ꯍꯩꯔꯦ ꯋꯥ ꯉꯥꯡꯕꯗꯤ ꯊꯥꯅꯤꯜ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯃꯆꯥ ꯑꯩꯒꯤ ꯅꯥꯀꯦꯟꯊꯥ ꯑꯣꯏꯔꯨꯔꯕ ꯄꯨꯟꯁꯤꯁꯦ ꯅꯍꯥꯛꯅ ꯑꯃꯨꯛ ꯅꯧꯅ ꯌꯦꯅꯤꯡꯍꯜꯍꯟꯕꯤꯔꯦ ꯅꯨꯡꯁꯤ ꯌꯦꯅꯤꯡꯊꯥꯅ ꯂꯥꯛꯄꯗ ꯅꯨꯡꯁꯤꯕꯅ ꯃꯤꯔꯥꯏꯔꯦ ꯈꯟꯗꯨꯅ ꯅꯥꯀꯦꯟꯊꯥꯒꯨꯝ ꯂꯦꯜꯂꯨꯔꯕ ꯄꯨꯟꯁꯤꯅꯤ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯇꯨꯅ ꯉꯁꯤꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯌꯦꯅꯤꯡ ꯆꯣꯡꯍꯟꯕꯤꯔꯦ ꯗꯗꯥꯒꯤ ꯄꯨꯟꯁꯤꯗ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤ ꯌꯦꯅꯤꯡꯊꯥ ꯑꯣꯏꯕꯤꯌꯨꯀꯣ ꯌꯦꯅꯤꯡꯊꯥꯗ ꯂꯥꯛꯄꯗ ꯃꯅꯥ ꯀꯦꯜꯂꯨꯔꯕ ꯎꯄꯥꯜꯅ ꯌꯦꯅꯤꯡ ꯍꯨꯜꯂꯛꯄꯒꯨꯝ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯍꯥꯛꯅꯁꯨ ꯅꯥꯀꯦꯟꯊꯥꯗ ꯌꯦꯅꯤꯡ ꯑꯣꯏꯕꯤꯗꯨꯅ ꯅꯨꯡꯁꯤꯕꯒꯤ ꯂꯩꯔꯣꯜꯁꯦ ꯑꯃꯨꯛ ꯀꯦꯜꯍꯟꯕꯤꯒꯅꯨꯀꯣ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯄꯥꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯑꯁꯣꯏ ꯑꯔꯥꯟ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯅꯕ